Center Lengak na Manipurda President role suspended animation thamjinduna Jammu&Kashmir gum Manipur thugainaba thouranglabra haina Manipur Maitai Pangal Welfare Organization MMWO gi Maikai digi Fongdoragli wafam asing asi hata da leiba organization asige office ta pangthokiba paumi singa unaba mada organization asige Vice President Chesam Achobana Fongdokibani mana makata na Fongdorakpada haugiba ing sok lisingani ga kulhumdoi gi May 3 dagi hauduna lamdam asida chatharagliba irang asina lamdam asige miyam angakpa fangna wanari serega sida center lengak na president role thamjinduna Manipur miyam da anoba chaitheng amuk pi na khonari thorang asina thokliba irang asi center lengak na pandam amagi makhada thogalakpani haibasi nongma nongmagi mayak senglakli amaromda BJP amadi makoi gi chanminariba MLA singna ngasi fawba government ama sem dribasi Manipur ge territorial integrity kaiba ngairibra haiba wahang hangladuna kem tawtuna leiriba sing atuba matamda government ama sem naba thorang pakhalu haiba wafam thamlakhi center na iramdam masa akogi Jammu&Kashmir dawna maset thugainaba kusin thorang silakliba do mayak silakle ngasi aduna athuba matamda center lengana anoba government ama amadi anoba leadership ama khanbirakanda Manipurda suspended animation PR thamlibase khudaktagi lauthokpiyo haiba wafam aduni ngasi akogi lupi saitagi thamjaribase tasengna sida ai magi asoba tanhodaba yade haina masen akoigi hol tawnariba singasa khudaktagi tokpirakanda iramdam masi shanti leiba ing chikpa amadi iramdam masigi unity kaidaba adugumba iramdam ma ohenaba honabiyo haibadune akoigi lupi saitagi thamle